ꯑꯍꯥꯟꯕꯃꯛꯇꯗ ꯈꯣꯟꯖꯦꯜ ꯅꯥꯆꯣꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯈꯣꯟꯖꯦꯜ ꯅꯥꯆꯣꯝꯒꯤ ꯇꯥꯡꯀꯛ ꯅꯥꯏꯅ ꯊꯥꯗꯣꯛꯆꯗꯣꯔꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯈꯣꯟꯖꯦꯜ ꯅꯥꯆꯣꯝꯗ ꯋꯥꯔꯤ ꯑꯁꯤ ꯂꯤꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯔꯤ꯫ ꯈꯣꯟꯖꯦꯜ ꯅꯥꯆꯣꯝꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯨꯡꯁꯤꯊꯦꯜ ꯍꯥꯏꯅ ꯊꯣꯟꯖꯩ꯫ ꯅꯨꯡꯁꯤꯊꯦꯜ ꯃꯨꯁꯤ ꯃꯨꯁꯤ ꯊꯥꯜꯂꯤꯕ ꯊꯥꯎꯃꯩꯒꯤ ꯃꯉꯥꯜ ꯑꯗꯨ ꯁꯦꯡꯒꯥꯏꯔꯕ ꯐꯛꯂꯥꯡꯒꯤ ꯑꯍꯣꯕꯁꯤꯡꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯂꯤꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯅ ꯃꯊꯣꯠ ꯀꯥꯔꯛꯂꯤꯕꯤ ꯃꯕꯨꯛꯁꯦ ꯂꯦꯞꯆꯗ꯭ꯔꯤꯕꯤ ꯃꯇꯝꯒꯤ ꯆꯅꯨꯔꯥ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯛꯂꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯅꯥꯀꯟꯗ ꯆꯦꯖꯝ ꯈꯔꯁꯨ ꯇꯥꯗꯨꯅ ꯂꯩ꯫ ꯏꯪꯂꯕ ꯅꯤꯡꯊꯝꯒꯤ ꯑꯍꯤꯡꯗꯨꯗ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯕ ꯃꯩꯉꯥꯟ ꯑꯗꯨꯕꯨ ꯈꯥꯝꯅꯕ ꯍꯣꯠꯅꯕꯗ ꯇꯣꯝꯄꯣꯛꯀꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯕꯜꯂꯕ ꯃꯐꯨꯠ ꯍꯣꯔꯕ ꯀꯝꯕꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛꯐꯥꯎ ꯂꯣꯠꯁꯤꯟꯖꯕ ꯉꯝꯖꯗ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯅ ꯆꯦꯖꯝ ꯑꯃ ꯂꯧꯈꯠꯇꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯄꯒꯨꯝ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯒꯤ ꯋꯥꯔꯤ ꯄꯔꯤꯡ ꯑꯃ꯫ ꯃꯇꯝꯗꯣ ꯇꯣꯝꯄꯣꯛ ꯀ꯭ꯂꯥꯁ 10 ꯊꯥꯒꯗꯕ ꯆꯍꯤꯅꯤ꯫ ꯄꯨꯟꯁꯤꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯃꯥꯂꯤꯅꯤꯕꯨ ꯏꯁꯣꯔ ꯃꯥꯒꯤ ꯊꯧꯌꯤꯟꯁꯤꯅ ꯊꯦꯡꯅꯍꯟꯈꯤ ꯇꯣꯝꯄꯣꯛꯀ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯥꯂꯤꯅꯤꯅ ꯇꯣꯝꯄꯣꯛꯀꯤꯗꯃꯛ ꯋꯥꯖꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯇꯣꯝꯄꯣꯛꯀ ꯃꯥꯂꯤꯅꯤꯒ ꯈꯨꯟꯒꯤ ꯆꯥꯎꯔꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯒꯤ ꯋꯥꯔꯤꯗ ꯁꯥꯡꯂꯕ ꯃꯇꯝꯗꯣ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯥꯂꯤꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ, "ꯑꯩꯒꯤ ꯁꯦꯜ ꯈꯔ ꯐꯪꯒꯗꯕ ꯂꯩ꯫ ꯃꯗꯨ ꯐꯪꯂꯗꯤ ꯌꯨꯝꯗꯣ ꯇꯨꯝꯅꯧ ꯈꯔ ꯂꯩꯔꯒ ꯁꯦꯝꯖꯤꯟꯅꯕ ꯇꯧꯁꯤ꯫ ꯑꯗꯣ ꯃꯥꯃꯒꯤ ꯑꯅꯥꯕꯗꯨꯗꯤ ꯀꯔꯤ ꯄꯥꯎ ꯍꯥꯏꯔꯤꯕꯒꯦ?" ꯇꯣꯝꯄꯣꯛꯅ ꯈꯨꯝꯂꯛꯈꯤ, "ꯐꯔꯛꯀꯅꯤ ꯊꯥꯖꯗ꯭ꯔꯦꯅ, ꯃꯇꯝ ꯉꯥꯏꯔꯤꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯨꯗꯤ ꯅꯪꯒꯤ ꯐꯣꯔꯝ ꯐꯤꯜꯑꯞꯇꯤ ꯀꯝꯗꯧꯈ꯭ꯔꯒꯦ?" "ꯉꯝꯒꯗꯕ ꯃꯥꯟꯗꯦ." "ꯀꯩꯅꯣ ꯉꯝꯗꯕ ꯌꯥꯗꯕꯅꯤ, ꯇꯧꯗꯕ ꯌꯥꯕ꯭ꯔꯣ? ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯦ, ꯑꯩꯅ ꯇꯨꯡꯁꯤꯟꯖꯕ ꯈꯔ ꯂꯩꯖꯩ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯤꯜꯂꯛꯂꯤ ꯆꯦꯜꯂꯛꯇꯨꯅ ꯑꯩꯒꯤ ꯈꯨꯠꯇ ꯂꯨꯄꯥ 50 ꯄꯤꯔꯔꯦ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯃꯌꯣꯝ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯈꯪꯏ ꯃꯗꯣ ꯃꯥꯃꯒꯤ ꯍꯤꯗꯥꯛ ꯉꯔꯥꯡ ꯑꯩꯅ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯈꯤꯕꯗꯨꯅꯤ." ꯃꯥꯂꯤꯅꯤ ꯆꯠꯈꯤꯕꯒ ꯑꯩꯁꯨ ꯁ꯭ꯀꯨꯜ ꯆꯠꯅꯕ ꯊꯧꯔꯥꯡꯈꯤ꯫ ꯃꯥꯃꯕꯨ ꯆꯥꯛ ꯈꯔ ꯄꯤꯖꯔꯝꯂꯒ ꯑꯩ ꯁ꯭ꯀꯨꯜꯗ ꯑꯗꯨꯝ ꯆꯠꯂꯦ꯫ ꯐꯣꯔꯝ ꯐꯤꯜꯑꯞ ꯂꯣꯏꯔꯗꯨꯅ ꯑꯩ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯩꯅ ꯀꯣꯟꯊꯣꯡ ꯌꯥꯟꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯎꯕꯗ ꯑꯩ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩ ꯉꯥꯏꯍꯥꯛ ꯉꯪꯆꯥꯟꯅꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯈꯪꯍꯧꯗꯅ ꯃꯥꯂꯤꯅꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯩꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ,